हौजिक थोकलिबा इरांग असिगी येंगलगा एमएलए सिंगना था सिगी तरा फाउबगी मनुंगदा लैंगाक सेमदबा तारगदी एमएलए सिंग मणिपुरदा लेहलुई हाइना बिष्णुपुर डिस्ट्रिक्ट की मैरापाइबी अमदी डिस्ट्रिक्ट असिगी अरामबाई तेंगोल की माइकैदगी फोंदोरकली अरामबाई तेंगोल फाइटिंग कमांडर असेम कानन फाखिबगा मरी लैनना मणिपुर पुंबदा कौखिबा नुमित तरानीगी टोटल सटडाउन सौगतुना बिष्णुपुर डिस्ट्रिक्ट की मफम कयादगी लाकपा मैरापाइबी सिंग अमसुंग अरामबाई तेंगोल की मियोय कयाना बिष्णुपुर फॉरेस्ट गेटता ngarang lambi thinduna kongjang changsinkhre kongjang aduda saruk yakibi मैरापाइबी अमना हाई कुमजा लिसिंगनी कुलहुमदोगी मे अहुमदगी हौकिबा इरांग असिदा मणिपुर काइबा यारोय हाइदुना अचौबा थौदांग लौकिबा अरामबाई तेंगोलगी फाइटिंग कमांडर असेम कानन फागिबा असि यामना लाइबक थीबने मसी याब ngamloi asuk luraba tanjasida manipur gi mapanda lairiba MLA singna athuba matamda masa masa gi mayumda halakadabani loinana MLA singna tha asigi tara gi numidang wairam pung taruk fawb gi manungda laingak ama semdaba tarabadi MLA sing manipur da leiba yaroi kadigumba laingak semdaba tarabadi Bishnupur district ke Mairapaibbi sing amasung Arambai Tengolna MLA Singh Manipur da lehaloi loinana IPS Gaurav Dogra asi yamna thuna Manipur dagi thaki gadabani haina mahangna makha taki masi akoi Manipur da mai haure aduna mapanda sakhiba MLA Singh hayeng phawagi manungda aikoi Manipur da halaktaba taragadi mathamgi numitagi di aikoi nakoi ase Manipur da lehaloi changaloi aikoi ge khubi soina nakoi da right piraga thagakiba natro aduga kari gi dabakta Manipur mai sa kana noina Delhi da chapagi kari ma thautai amadi tang taragi pung taruk ki manungda Manipur da aphaba government ama sem da taragadi aikoi abuk so anairi MLA singde Manipur ki laimai dagi muthatkani haibase Bishnupur ki eti gi isa sing amadi Bishnupur ki mama sing ki mai gei dagi aikoi na phongtok sari thawai thado ge gaktani isa singde Manipur da lairiba mama sing amadi eti isa singna yetu mana na pakpa likla leiba machela ma phonglam machela ma phau aikoi Manipur kai bi yaroi maram maduna athuba madamda hariba Manipur ki situation khamdaba IPS athuba madamda Manipur da ki chatkadamne Arambai Tengol fighting commander Asem Kanan Fakibaga Mari Lainana Arambai Tengol na Manipur Pumbada Kaukiba total shutdown namara Moiraga Bishnupur district statue Mahusagi Punsida Chauna Kaiba Pikre district asigi maru oiba Kaithel Singh Nambol Kaithel Oinam Kaithel Bishnupur Kaithel Dingthokong Kaithel Moirang Kaithel Kumbi Kaithel na Chingba Kaithel Singh amata kanakide inter district inter village passenger puba gari Singh chenakide loinana gari Lanai gari Singh chen bahandhaki tangai fadaba service Singh ana ayek ising puba airport chatpa amadi lining license amadi thaudo wathuk singi oina chatpa singde komthoki total shutdown asida Nambol Oinam Kaino Bishnupur Pochangpam Upongpe Topongpe Ningthokong Thinungai Kubala Sulusify Naranchaina Thamna Pongpe Moirang Kumbi Wanguna chingba mafam kayada Mairapaibbi Arambai Tengol gi Tengoloi sing amadi naha kaya thoraktuna lambi thingba gi khongjang changsinki